Nigeria da nungai paibisina sadakhiba asobu etik amada miyoi kunthra hatkri matam kiyadagi hingsagi thabak thoramsingna saitheng piraba Africa gi leibak Nigeria gi awang subthangba maphamda leiba community amada khulai paibisina satharakpa etek amada yamdrabada miyoi kunthra hatkre amasum kaya man asu apan nangankri hari mafam adu leiba miyoi sina phungdurakri etek adu haukiba numaijun numiki athengbada Kaduna State ki Kora Council area ki manungsana leiba Naridon Khungang na thokibani haina civil society group ama oidiba Southern Kaduna Peace and Security Network ki chairman Derek Christopher na phongdorakli hariba khungang adu mamangi sahida sammanaba matam asida khulai paibasingna attack sa thaba laikrabani Kaduna State ki Commissioner for Home Affairs and Internal Security na phongdorakpada attack adugi matangda marik sumbo wafam tamlaki loinana authority na Nigeria gi mafam adu yamna tatana hingsagi oiba thabak thauram singi satharakpa aduna misam singi punsi mangbada natana yum sanga amadi atoba polam kya masu mangbadagi mafam adugi economy da sangna asokpa ama piduna lakni hari etika dugi matang na akakna lup amatana claim torokpa leitri edubu miyamna khulai paibu kangbu benit china khangnaba sin Nigeria gi awang sup thangba amadi mayai thangba saruki mafam kyada sangnai na etek sataduna shell gi demand gi mari lengana mi pha punbagi thabak sing sataduna lakli hari betiang da cobra ga khut thoknab da naga gi khulngak pa ama sikhiba mari na sokhiba cobra ani su sokle haihiba sadang thokhiba gi update memna tentak na thamjagi ngarang ayuk pung taruk khar helak pada None district ki Khopum police station konba tupul mana ki betiang khulda CRPF ki cobra commando kangbu amaga naga khulngak kusunga khuthokna bada khulngak pa ama sire aduga ahumna phibam luna swapan nankibani thaudo asida cobra gi maikei digi personal ani aswapan nanki amarom da cobra commando singna naga khulngak pa ama hatkhiba atopa ahumna aswapan nanki thaudo amadi naga misam taru hatkhiba royal asumba well ngarang phabu puthokti haiduna lenga ki mayuk to pianaba phongdoktuna jirang rong singna khundaba mafam singda joint tribe council na khudaktigi satnaw lathokibani ngarang cobra kangbuga khuthokna bada laikhidraba khulngak padugi maming lanbi mai raimai sai kulngani thu apokpa kadirang raimai nonegi loimai kaithil dagini asokpa khulngak pa ahumadugi maming phangmangamdri adubu thaudo asida sokiba cobra gi person ani adudi head constable Rajesh Sharma masum constable general duty Jitendra Kumar kawi hainsu report adu da patnakibani ngarangi thaudo asigi matana police na piba pawgi matung ina ayu angan bada None district ki betiang khul gi asukpa umangi sarukta naga khulngak pasingi training center ama lairi habigi thajaba pawpang madagi khudakta cobra team ama mafam madura sangsinduna thibu humbigi thabak satakibani madura maikai khangdana cobra team maduna noi kapsilakpadagi cobra gi maikai digi su khut handuna pung anirom nomai kapna kibani madura naga khulngak pa ama sirag atopa marina asopa nankibani thaudo asida cobra gi maikei digi personal ani soki dubu makoi anima khudong thingai oidre hari tungna thaudok thophamduda ahenu security sangsinduna makhata na thihumbagi thabak sathana bokona ki dubu betiang khulgi khunjana pising athingba pibidigi nakal anigi marak sauna monaki security force na athingba piriba nupi mayam adu namkhairaga khul tamna sangsingki thawang adu yaningdaba phongdoktuna naga nupi singna betiang khuldu wakat mi phamduna security force ki thawang adu yaningdaba su phongdokna khibani KNAB na ngamkhai wang madigi numai kapsilakli Myanmar based of Kuki militants group KNAB na tanjaba phanglabadi Landakhre ki thong leptuna sathari ngarang su ngamkhai wang madigi Kuki lalhauba singna numai kapsilaktuna naga village guard singi mathakta attack torkre hari police tagi phangwa pauna hai Myanmar digi KNAB Kuki National Army Burma gi cadres na lewa ki ngamkhai wang madigi numai kapsilakpagi thaudo du ngarang nungthil Indo Myanmar border pillar number 115 manak Kamjong district ki Sasat police station ki manungsanba Nambala masum Sanalok Turel gi tainafam sahong khunau du thokibani ngara nungthil pung anirom tawada NBG naga village guard singda khulngak sienbi gi lokat section thorang oina makhong na patrolling satlingai de khangaudana ngamkhai wang madigi KNAB gi cadres na nomai round kya kapsilakhi aduma po aso apandi yaudre heri KNAB na sathari nomai gi attack aduda NBG gi makai gi sukut hankhidi heri Sahi mari gi nupi masa amada katu karan torama miyoi ma phatokpiri
Kona Padok Piri had a lot for the Masalak the warrant of arrest issued of him. Sidagin is a Marie Henmiki Mamang Kumza English and Nika Kungani Togi December Taraga Taruki Nutil Pumaga Makairam Tarapada, Impal West District in Manungs and Map Madaliba, Sekona Magi, Khola Manungda, Thaba Pamunda, say Mary Tungari in a Pims Amada, Katukaran Tauruba, Sekona Shit Thabak Subayawa Miyoi, Foxo Act 22 Section 6 Kimakada, Mara Lady and Fast Track Special Court Number 1 Manipuri Special Judge R.K. Memsagi Kona Rang Lautoki Judge Menamus Order da Padok Piraba Miyoi Sigi Mami Ahong Sangbam Naubi Apokpa E Kelendro Kawi Kongzom Keba Sing the Guinea Taudok Tokiba Matamasi the Maki Sai Nifurum Surehari Mauna Sekona Sigi Khola the Laden Thabak Subuya Winupi Amagi Sahi Marikutangai Masana Pita Satai the village Sat Kibani Hari Taudo Ositokiba Kholagi Ka Siga Tangnavada Kada e Naubi Loinavina, Sakong Duna Levani, Mana Sakum Ligi Kolagi, Compound Manu the Labor Pukri, the Ishing Sohosa Kringagi, Khudong Saba Lauduna, Big Living Pimasash, the Aran Matavok Satakiban Hari. Taudosi victim the Pimasashi, Apo Pima Mana Masano Pibu Iruzavida, Masamanung, Anaba Power and Fondor Padigi, Mamana Sinaduna, Hangdobata, Taudosi worried leader Kiban Hari. Sekona Thabak Suba, Yauduna Labor, Loin and Loubiyu, Maramda, Sapsana Kangda Badigi. Police Thabak Tokiba Numit to Mak the complaint of Bungam Hodri Haiduna, Matangi Numit, December Taraga in the Singani, Pungani Togi Nutelpung, Mangaga Minute Tararam Tarapada, Infal West District Women Police Station the Laptuna, complaint report filed over Hari. Waka the Sigimatu in a police na Foxo Eki Section 6 Kimakada case FIR number 54 close 12 2022 registered out in Lokaki. Case Asiga Madi Lena Scenery by Loubiyu father Madi Lena Courtegi, custody remand out to the Wong Pong Sataki, Loina. Case Asigi investigation Satraba Matunda, Courtna, Sarsit Paltora Padegi, Fast Track Special Court Asina Special Trial Foxo case number 10 of 2024 Lokodaga, Masigi Wales Satrakiban Hari. Case Asigi Arabi hearing Mamang Thagi Kungamari Amasung Tha Asigi Manganipanda, Pangtolaba Matunda, reserved Taudu Tamlakiba, Justman Amasum Orderna, Nasingarang Lokibane. Court key, Justman Amasum Orders in a Pundora Pigimatungina, Case Asigi Order is in the Midkrani, Nankatna Laktoku Yara Venedubo, Equis Masa Quarter Lakta with the Matam San Lakokidavani, Mamang Takta Lakiba case, Low Amagi, Whale, Akatnapa Paladuna Masana Quarter Lakravaso, Nasi Padok Piri Hydron Lakopone. Masala Trabani Namago Paraga Kota Puranaba, warrant of Eresu, Nang issue Tokiana, Paus the Makatana Fundurakli. Adu attendant Mamam the Tamzage, Hausiko in the Miam Paus, Matang Sedusin Zergi, Amasum Makataba, no update, Miampunang, I mean a Senel Sigimaki man from the Makatana Tanzari.